Vaccine Kappubada numittugi nungdangne ai video edit tawrambane edit tawringeida adum ai som side ki left side ka kappokane sije narae hojikse nabaje adum phajana phawre aruga hakchang je atupa thuidokpadi kemta tawde ado ngai aina focus tawraga edit tawra tawuje warewa wakhanje ware hojikse naba horpje kaidokte na khanbadago adubu ngai moina aina ngai nungjinje sidai sai paracetamol je chasangreba ngai aina vaccine kappa office ta leingedego khong oirom thangbo khong je sidaisa ke hani khara jingjing lawoi kai woi karim kamai haidun explain tawdino di khangde main tawbo amma phawreba araida moina isada nungai taba to leira gari chasalo haibu da edum chasan greba fever tawraga ju chasalo haibni adu chasan gre deida adu hoji pokti fever oina di tawde adu hayeng di kamai tawdino khangde hayeng yengaji makha. Good morning ma'am, weather jam tio ado rang ai da Kappubada kesum tawde hujunga siju fever dum tawrak treng on da ado som sai che ma khara khan nari tawe som pura khutchima aduna taba thoido pa huji phokta kem tawdri abema hogatle abema ju sanna leire sida ka papa kesum tawdre ka em nungai re ka ya khungop tong ga chat pa haire abema je tu sanni ko Yam phai dia. Đâu chứ em phai ye. Đâu bông khang đen chắc thong to me very good. Ai shi keno je. Khoche to. Shi khoche. Phana khongau gi lasik ching thok buja. Siwok na ya boji. Moina gym ga sana ga no hai do. Smaina na numini ni gum boji na ni. Ma me amoe habe ma jo. Apa pakai sana jelas tadi, cien bisa aja. Cerau tinggi pada dong. Breakfast deh. Kalau kamu kau ini sahabat hungry, sahabat tak kamu kau kanu hai, sahabat kau kamu dakar lagi. Ayo gumbal ni sahaja do. Ai di certificate to phone da mobile phone da message lakne lakteba arna ngai covid.in habra adugido covid adugido sangagonya lokokoda dear Kisham Paten, you have been successfully vaccinated and on 16/8/2021 and download to ro and link happy to you get it aduga dwells your hana brother sister amana comment to video my comment am hazo doctor the armed forces ma'am engineers ma'am the specialist ma'am covid ki matang da leiba ma'am je makhoi di loi vaccine ka phawne ado makhoi ma'am na ki ri je vaccine ka pa ki ri je moi di loi ka pham vaccine je ka pa ga ingon da ai lu ki ram mi da na go vaccine je ka pa ga ingon da si tawni na khan gi ba ma'am do already ka phaba expertise ma'am de loi ka pham ne moi di ado ha da akhoi vaccine jina kapadagi mije laiba kidana siren ju khal loi mak vaccine ka ma'am loi siren ju khal je ai di expertise doctor dei kai dei nurse dei ma'am loi sigani aro kaphau da ba khak hingo bu kan da kyam kuin ding da ge ha gi awa mana point na bu thore yam post dai mana hai ju expertise ma'am na dei di akhoi gi honorable ma'am na ju hai ri da ma'am vaccine ka phok yu vaccine ka phok bu jina safe ni na hai da ado hamak to akoi aigumba aiju kaphau de go apo aigi budi reason ma'am lai gre kap ta ge khoi ma covid na salakwa de hana 45 years ki mathak ki kap ya na to ba 18 years ki kap ya re ha bu kan de ne ba khoi ma covid na bai do ri je ona kap ta ne ji wakhan yam nungai kan da ngarang do ai kap re yam nungai re ado ma'am ju kap tribor ga di kap thok piro hoji ki point yam valid o yam na ma'am na ki do ki de na ba hoji ki mana hai jewel si ona hai yam na mating bang yo ki da na ma'am gi wakhan ji nungai na ba wakhan ji shanti oina kap chat na bo na do shanti oina kap wakhan shanti oira ga chat pa yam important oi de ado ithan da chat pa je ya ga di mi ani ha di family gi mi ani or chat mi nam na khar pha do mal ai wakhan dai ithan chat pa do ithan da to bong gang de wakhan ma'am khale ba he kap ma tung da experience do wakhan ma'am khale he kap as kamai to ko to pangki da ki yo hamra kiningai bu di leiti na ma'am na ha ga ju ki da na kap trini da ko ma'am mu kap to lei ma'am de aduna mi ani chat piro ni chat laga di wari do nong kamai to wi ke do wi ha ga ju ngatang wai do sana da dum wai sana kan kaw bi ni bo to aru ka sum hoi na bu di nai go nai he di nungdang da gi si je na hore do hujik sina ai si khut che
ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄ ꯌꯥꯗꯦꯕ ꯅꯥꯏꯌꯦꯕ ꯄꯣꯠ ꯑꯔꯨꯝꯕ ꯄꯥꯏꯕꯗ ꯐꯣꯟꯒꯨꯝꯕ ꯊꯥꯡꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯦꯖꯤ 2-3ꯒ ꯂꯨꯝꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯛ ꯊꯥꯡꯒꯠ ꯇꯥꯔꯗꯤ ꯁꯤꯒꯤ ꯀꯥꯞꯈꯤꯕ ꯃꯄꯥꯁꯤꯗ ꯅꯥꯔꯛꯑꯦꯕ ꯃꯁꯤꯅꯤ ꯖꯔꯁꯤ ꯑꯣꯔ ꯊꯦꯡꯀ꯭ꯌꯨ ꯍꯛꯆꯥꯡ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯛꯆꯥꯡꯁꯦ ꯈꯔ ꯋꯦꯗꯔꯁꯤꯅꯔ ꯍꯥꯏꯕꯁꯨ ꯈꯪꯗꯦꯀꯣ ꯋꯦꯗꯔꯁꯦ ꯁꯨꯃꯥꯏꯅ ꯅꯣꯡ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯀꯥꯟꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯐꯖꯅ ꯇꯨꯝꯊꯣꯛꯎꯔꯦ ꯄꯨꯔꯥ ꯏꯪꯊꯝꯖꯟꯕꯩ ꯇꯥꯏꯞ ꯇꯧꯔꯝꯃꯦꯕ ꯕꯠ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯉꯁꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯣꯏꯅꯦ ꯃꯤ ꯉꯥꯛꯇꯪ ꯇꯨꯝꯕꯁꯦ ꯁꯤ ꯉꯥꯛꯁꯦ ꯀꯥꯏꯗ ꯑꯗꯣ ꯑꯩꯁꯦ ꯆꯠꯄ ꯉꯝꯗꯕꯒ ꯃꯤꯅ ꯍꯥꯏꯅꯩꯗꯅ ꯆꯠꯄ ꯉꯝꯗꯕꯤꯗ ꯀꯨꯜꯂ ꯂꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯅꯠꯇꯦ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯈ꯭ರೆ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯗꯣꯃꯤꯅꯣꯁꯀꯤ ꯒꯣꯜꯗꯟ ꯗꯤꯂꯥꯏꯠ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯥ ꯐꯕ꯭ꯔ ꯌꯦꯡꯒꯦ ꯀꯦꯃꯦꯔꯥ ꯍꯦꯛ ꯑꯣꯟ ꯇꯧꯕꯒꯅꯦ ꯃꯥꯅ ꯂꯥꯎꯔꯛꯏꯗꯨꯗꯤ ꯌꯦꯒ ꯍꯥꯏꯔꯛꯄꯤꯅꯦ ꯑꯩ ꯈꯨꯠ ꯌꯦꯠꯁꯤꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯣꯏꯅꯥꯁꯤꯗꯤ ꯈꯔ ꯋꯥꯔꯦ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯑꯃꯃꯨꯛ ꯄꯥꯜꯂꯦꯗꯣ ꯑꯥꯗ ꯃꯦꯝ ꯑꯝꯇ ꯅꯝꯕꯤꯔꯛꯑꯣ 2 ꯄꯥꯜꯂꯦ 2 ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ 2 ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯁꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯦꯟꯈ꯭ꯔꯦ ꯈꯥꯏꯗꯤ ꯍꯥꯟꯅꯩꯗꯤꯅ ꯆꯥꯎꯔ ꯑꯕꯦꯝꯃꯒ ꯄꯄꯥꯒꯁꯨ ꯅꯝꯃꯣ ꯌꯦ ꯄꯄꯥꯅ ꯄꯝꯃꯦ ꯑꯩꯈꯣꯏ ꯅꯣꯡ ꯇꯤꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯇꯤꯛꯆꯔꯤꯅꯦꯀꯣ ꯅꯣꯡ ꯇꯤꯛꯆꯔꯤꯕ ꯀꯦꯀꯨꯗꯣ ꯀꯦꯀꯨ ꯀꯃꯥꯏꯅ ꯇꯧꯕ ꯀꯦꯀꯨ ꯌꯥ ꯃꯥ ꯌꯥ ꯍꯥꯏꯔꯛꯀꯅꯤ ꯑꯃꯨꯛꯀ ꯀꯦꯀꯨ ꯌꯥ ꯌꯥ ꯇꯧꯔꯣ ꯍꯥꯏꯔꯦ ꯑꯃꯨꯛꯀ ꯇꯧꯔꯁꯦ ꯄꯣꯠ ꯑꯃꯅꯦ ꯍꯥꯏꯕ ꯃꯥꯅ ꯆꯥꯈ꯭ꯔꯤꯁꯦ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯞꯁꯤ ꯂꯩꯗ ꯅꯪꯀꯣ ꯋꯧ ꯇꯧꯔꯛꯁꯅꯤꯀꯣ ꯋꯧ ꯇꯧꯖꯔꯛꯁꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯂꯩꯔꯦ ꯃꯥꯏꯔꯦꯟ ꯃꯅꯥꯅꯦ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯅꯠꯇ꯭ꯔꯁꯦ ꯃꯥꯏꯔꯦꯟ ꯃꯇꯣꯟꯅꯦ ꯀꯥꯡꯁꯨꯅꯦ ꯁꯥꯛꯀ ꯃꯃꯥ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯄꯣꯞ ꯇꯧꯋꯦ ꯍꯥꯏꯌꯣ ꯑꯃꯨꯛꯀ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯇꯧꯁꯤꯔꯥ ꯁꯝꯆꯦꯠꯅ ꯄꯣꯛ ꯇꯧꯔꯛꯄ ꯇꯧꯁꯤꯔꯥ ꯆꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯄꯄꯥ ꯍꯤꯗꯥꯛ ꯆꯥꯒꯦꯀꯣ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯀꯟꯗꯤꯁꯟꯁꯤ ꯅꯣꯔꯃꯦꯜ ꯄꯨꯔꯥ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯐꯤꯚꯔꯁꯨ ꯅꯠꯇꯦ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯗꯣ ꯆꯥꯎ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯒ ꯑꯃꯨꯛ ꯆꯥꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨꯝꯗꯤ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯒꯨꯂꯤ ꯆꯥꯁꯤꯜꯂꯦ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯤꯕ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯀꯥꯞꯊꯣꯛꯄꯤꯌꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯗꯤ ꯁꯨꯡꯀꯥꯞ ꯀꯥꯞꯆꯔꯣꯏ ꯍꯥꯏꯔꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯁꯨꯡꯀꯥꯞ ꯀꯥꯞꯇ꯭ꯔꯒ ꯍꯌꯦꯡ ꯅꯥꯔꯛꯑꯀꯥꯟꯗ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤꯀꯣ ꯀꯥꯞꯍꯧꯕꯁꯤꯅ ꯐꯩ ꯀꯥꯞꯄ ꯈꯨꯗꯣꯡꯆꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯅ ꯏꯁꯥꯒꯤ ꯑꯅꯥꯕ ꯂꯩꯗꯅ ꯂꯩꯕꯗꯨꯅ ꯑꯗꯨꯅ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯔꯣ ꯑꯗꯣ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯀꯥꯞꯊꯣꯛꯄꯤꯔꯣ ꯄꯥꯕꯨꯡꯍꯣꯏ ꯃꯃꯤꯍꯣꯏꯁꯨ ꯃꯈꯣꯏ ꯁꯦꯞꯇꯦꯝꯕꯔꯗ ꯀꯥꯞꯄꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯤꯒꯤ ꯃꯊꯪ ꯀꯩꯅꯣ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯒ ꯆꯥꯟꯅꯅꯕ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯕ ꯃꯤ ꯑꯩꯈꯣই ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯑꯃꯗꯤ ꯂꯩꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯃꯥꯁꯨ ꯀꯥꯞꯊꯣꯛꯑꯅꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯨꯕ ꯅꯨꯃꯤꯠꯇꯨꯒ ꯊꯥꯔꯒ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯉꯔꯥꯡꯐꯥꯎꯗꯤ ꯈꯤꯇꯪ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯞꯄꯤꯗ꯭ꯔꯤꯕ ꯀꯤꯗꯅ ꯀꯥꯞꯇꯕ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯀꯤꯕ ꯐꯥꯎꯋꯤ ꯄꯥꯈꯠꯄ ꯐꯥꯎꯈꯤ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯤꯗꯅ ꯀꯥꯞꯇꯕ ꯑꯣꯏꯔꯒꯗꯤꯀꯣ ꯀꯥꯞꯊꯣꯛꯄꯤꯔꯣ ꯀꯩꯝ ꯇꯧꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯋꯥꯜꯗ ꯗ꯭ꯔꯤꯜ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯁꯤꯒꯤ ꯌꯣꯄꯤꯁꯦ ꯁꯠ ꯊꯥꯖꯤꯟꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯄꯤꯔꯛꯑꯦꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯃꯣꯏꯒꯤ ꯁꯤꯒꯤ ꯐ꯭ꯔꯦꯝꯒꯤ ꯃꯈꯨꯝꯁꯦ ꯁꯤ ꯒ꯭ꯂꯥꯁ ꯅꯠꯇꯦꯕ ꯒ꯭ꯂꯥꯁ ꯅꯠꯇꯕꯅꯤꯅ ꯇꯥꯔ ꯀꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯗꯨꯝ ꯐꯖꯩꯗꯣ ꯁꯨꯃꯥꯏꯅꯒ ꯐꯂꯥꯡꯒ ꯅꯞꯄꯗꯤ
ꯁ꯭ꯋꯥꯏꯗ ꯅꯞꯄꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯤ ꯁꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯁꯨꯃꯥꯏꯅꯒ ꯅꯞꯄꯛꯑꯗꯤ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒꯗꯤ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯗꯧ ꯃꯥꯜꯂꯦ ꯂꯩꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯑꯗꯨ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯤꯕ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯀꯥꯞꯊꯣꯛꯄꯤꯔꯣ